अहानबदा मरोइबा पाउसिंग पिजरे बीजेपी की एमएलए सिंगना गवर्नर उनख्रे अनौबा लेंगाक सेमननबा एमएलए निफु मरी लेरे हाइना क्लेम तौख्रे यामनबा मियामना इम्फाल ईस्ट डीसी दा थोमजिंदुना मेमोरेंडम पिशिनख्रे स्पीकर थोक्सोम सेटोबर्ता होम मिनिस्टर अमित शाह कौरपदगी ngasi दिल्ली दा पाइसिनख्रे मियाम की लेंगाक लेहनबिनबा तकसिनख्रे पार्टी मनुंगदा अफब लीडर खनबा ngamdrabadi मियामना खलगा पिरसे टीआई सुजाता खुरुमजरे ममी टीवी ने संदोकचबा मणिपुरी प्राइम टाइम न्यूज मिरेंग ताबिरमनि बिसिंगबो तराम नोकचरे हौजिक मियामदा पाउ संदोकना पिजरे ngasi बीजेपी एमएलए सिंगना गवर्नर उनख्रे गवर्नर उनरुरगा थोलकपदा हैरोक एसी की एमएलए टीएस राधेश्यामना पाउमी सिंगदा फोंदोखिबदा ngasi गवर्नर गा उनखिबा अदुदा ग्वाल ताबिकी थौदोक अदुकी मतांगदसु वारी सानखे थौदोक असिबो माइकै दिगे यानिंगदबसु फोंदोकलमखि हाइनसो पाउमी सिंगदा महांगना पाउदमखे लोइनेना ngasi गवर्नर गा उनरिरिबा सिदा अनौबा पॉपुलर गवर्नमेंट सेमननबा एमएलए निफु मरी लई हाइनसो गवर्नर दा मखोइना क्लेम तौरमले हाइनसो महांगना गवर्नर गा उनरुरगा थोलकपदा पाउमी सिंगदा फोंदोखे लोइनमक्से हौजे मणिपुर नहानी वाल थाबी इंसिडेंट फिल्म ऑलरेडी अखोई एमएलए मैम तरफी अखोने नुआइतब पेन फोंदोखरे एक्शन लौहनिंग हाँ फोंदोखरे मरी लेना फोंदोक मरी लेना प्रजा मैम पाब पॉपुलर गवर्नमेंट सेमगी मरीदमता अखोई मैम लोइनमक एमएलए निफु मरी लोइनमक सरकार सेमसे यारे सरकार सेमसे सेमनब अखोई एमएलए लोइनमक रेडी लेर प्रजा अपाम लेरे अखोई मैम सरकार सेम यारे गवर्नर अखोई पीरुबने अतोप तोान तोान सोलूशन कई तौर फानी खोटनी गवर्नर साहिब ने मा नोट तौर कई तब याबनो लोन येंगनी इन द इंटरेस्ट ऑफ प्रजा की इंटरेस्ट मणिपुर की इंटरेस्ट तब याब तौबनी सरकार सेम से सेंट्रल लीडरशिप लौरकदब नेशनल पार्टी अखोई लोन रेडी लेरे सम काइन ऑफ क्लेम सब माना नते लोन करम कना यादव याओगे सरकार सेम निफु मरी सरकार सेम यानिंग मी कनानो पुथोपिरो लोन यारे अखोई लोन यारे इवन कांग्रेस की मंगा अखोई पार्टी यादने खंगे मोयसु यादे लेरमदो मानदे कमबनो अदुना अखोई की कांग्रेस की खंगद्रे अखोई लोइनमक सरकार सेम यारे यारे ऑनरेबल स्पीकर ना लोइनमक अममत मोय लोइन अखोई एमएलए मैम उनरबने पुनसु उनरबने अदुना सरकार सेम यादबदी कनामत लेते लोइनमक सरकार सेम यारे अखोई मणिपुर की प्रजा में वारे ममांगी ताम सही अनी कोविड लोइने अन की ताम सही अनी अहुम लोसले अदुना मरम ओरकान प्रजा से वारे अखोई गवर्नर का अखोई तानजरमे some things are within our control, some things are beyond our control. अखोई मनुंग लेबा अखोई आइजरमे अखोई नुंगमदब पोतुदी ग्वाल ताबीदा महारेजिमेना चेथाखिबा थौदोक अदुगा मरी लेनेना कोकोमीना लेप्तना चंगसिलकपा खोंजंगे मनुंग चना ngasi पोरमपाता लेबा इम्फाल ईस्ट डीसीदा मेमोरेंडम पिसिनेनाबा खोंजंग चंगसिंदुना यामनबा मियामना नाकल कयादगी थोमजिलखिबा अदुबो मियाम अदु पोरमपाता लेबा मॉडर्न कॉलेज ममांगदा मणिपुर पुलिस अमदि राफ की यामलबा सिक्योरिटी फोर्सना थत्तुना थंबदगी नाकन अनिगी मरक्ता अकनबा मोंगदा मुगनखे मतम कुइना मुक्नरबा मतुंग लाक्लिबा मियाम अदुदगी मियोय खरा खंगलबा मतुंगदा इम्फाल ईस्ट डीसीदा पॉइंट मरी यावबा मेमोरेंडम अदु पिसिलमखे
ngasi kokomi gi meeting makhada pisin kiba memorandum aduda maru aina yauriba ase governor na Manipur miyam da apology tohanba chief secretary security advisor amadi DGP resign tawdabane Gwaltavi gi thodok independent inquiry tohangadabane amadi Gwaltavi incident miyam da mayek sengna khangalu haiba wafum sing yaure memorandum pisiluraba matung maira paibi ima singna fongdorakpada ngasi memorandum pisin bachang nuba matamda Imphal East DC gi maikaidagi yamna positive oiba response pirakhe adumapo ngasi miyamna pisiliba memorandum asida yauriba warol singasi thabakta onthoraktaba taragadi makhatana akanba khongjang kaya changsilakhi gani haike ina chilaga songa leirabani hujikse ado moidi toro ma phangabane moi yam nuaina leithwe aduna saigi ina khumbe imungsu amata thorokte thoiba khoi mera bai khoi thoi ma thori den thoi ne haro hai siam thami masi gumma mayam se khoi thamaning de sengna daga khoi lupa matam da moi luk toini adagi khoi gi lebak sida thoiba irang khuni makta moi se yam thina thokte paisa khara na ya ne na paisa khara piraga thadu ko su yam yawi ado khoi khangdaba udaba nate loi ui adagi dukam phambira ma singsu loina mak nomagi saraga thaga ka khen phami sing loi tawng ngaten akhoi su nomagi suraga saba ngaten mera ba bi sing je thawak tawdaga suraga nomaga saba ngaten ba masire ga moina akhoi ji thawlai ta bata su tan bi kanu akhoi lu pai se mon pa ka doini akhoi miyam da am dagi moi ju yauna na han mu min na rani ai ba wa pam je tham jaraga ai sai sida du ten Hanagi Chief Minister N. Birena ngarang numidang Governor Ajay Kumar Valaga unaduna hauzik oriba Manipur gi issue sing khanakraba matung ngase Manipur Legislative Assembly gi Speaker Thokchom Setabarta Union Home Minister Amit Shah na kaurakpadagi Delhi da paisinkhre Speaker Setabarta ngase nungthil Delhi gi damak Imphal thadokibane press na fangba thajaba yaba pau amagi matung ina Speaker Thokchom Union Home Minister Amit Shah na kaurakpadagi ngasi nungthil pung amaga minute 45 romda Air India gi flight amada Delhi gi damak Imphal thadokibani hare kari maram gi damak mahakpu Home Minister na kaubano haiba kaurakibano haiba chap chana khangba ngamdrabaso Manipur gi hauzik oriba issue amadi political gi oiba charang naba siga mari leinaramba yai hare Singzamai apun banupi lop sanlap na shinduna Manipur gi Governor Ajay Kumar Valada memorandum ama pisinduna athubada miyam gi lengak ama lehenbine naba taksinkhre lop asigi secretary TS Bina Sakhi Devina luching batim amana ngase Rajbhavan da chatuna Governor Ajay Kumar Valaga unaduna memorandum ado pisinkhe memorandum aduna Manipur da athuba matamda mara chetpa mapangal kanba miyam gi lengak ama lehenbine ba taksinki hare Hauzik idam dam masida mara chetpa miyam gi lengak ama leitabadagi miyam kham thengna awaba mayoknare miyam gi lengak leitabadagi law and order yauna administrative function sing pumnamak mathom maram khangdre miyam gi wakat tabinana ba luching ba leitre maram aduna athubada miyam gi lengak ama lehenbina ba governor na India government da taksin biu hare Manipur da ain kaina changsilaki ba illegal immigrant singna puthok Immigrant singbo puthokhinaba National Register of Citizens NRC athubada implement tawinaba mihut kangbu aduna governor da taksinke masina lamdam masida ichin inaugum laiminaramba sidage mitop changsilakiba masak khangdokpaga loinena maram damda halan khibada chawna mating oigane maram aduna Manipur da athubada NRC jana hananaba Government of India da governor na taksinbiu hare Miyam gi luchingba khanbada chayet naba leihangano party manungda afaba leader khanba ngamdrabaso miyam na khalaga pirasi haina imagi mairagi president TI Sujatana fongdokre wafom masingasi imagi mairagi thomi singna BJP Manipur Pradesh ki president unaba chatpada masamagda unaba fangdrabaso vice president unaraklaba matungda major khulda leiba Manipur Press Club ta pangthokiba pawgi mifam amada fongdokibane mahangna makhatana Center na sarkar samnakpa ngamdragaso state na adumak semba yai hauzik center gi wafam ngairaga leiba yaba matam natre center gi yaka ngairingai da miyamdi awaba noma noma gi henjilakle
ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯂꯩꯔꯤꯕ MLA 94ꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕ ꯊꯕꯛ ꯅꯠꯇꯦ ngasi unakhiba vice president secretary nasu lakliba megi tang 30da party office da apunbagi mifam lei haibagi matang dasu kupna khanakhi amade imagi meiragi maikaidagi leadership khanba matamda chayet naba lehenbiganu hainasu phongdokhe प्रजा ज्ञान तानब अगर वही खतन हाइजनी मोदू थम्ब पोनी से अखोन हाइजगद पोसे तसेंग कांग्रेस पालीय अखोगी सेंग लीडर से मोयू नेशनल पार्टी गातनी लीडर से तसेंग सेंटर डिसाइड तौदेब अखोगी स्टेट से मोगी पार्टी की कारीबदुना मोद डिसीजन लौरगा सिगी तोंबसिना अखोगी मतमदुगी पामु इबोबिसिना माना लीडरशिप लौरनी हाइदना मोइसिदगी डिसीजन लौरकांदा सेंटर दा थाबनेबा अभी पोतो नोइदि तौद्रि कइनो हाइबगी मरेसु खरा तौनरे अदाइदुदा आइन हारे नोइना नोइगी पार्टी नि हारे बीजेपी ने नोइना सिदा चोंग लेरे सोदर मैम सोक लेरे अदुगा नोइगी अदु डिसीजन लौब ngамद्रगदि नोइगी अदु वा ताबिद्रबा नोइ बीजेपी दुदा नोइ क्या कुइना लेगी क्या बनो हाइबे पोस्टबो खरा ngखदारे ngखदाबदे मोइसु अखोइसु मनुंगदा तो बेबा अखोइ कंडेम तो बोलते अखोइना तो पोतो पार्टी मना कनो तो बोदा अदु च अदु फल अदु की पोतो की नते अखोइ हाइबदि नोइना कंडेम तौरी नोइना हाइगे हाइदना सुम लेरगदि यारोय अदुना हजि हारिबा मोय एमएलए ना सुगसि मोइना प्रेस थोग्रबनिना नोइ पार्टी की साइड की सु नोइ ऑफिस बियरदगी थोग्लागा डेट 30 सिदा अपुनबगी रिजोल्यूशन द लौरगा नोइ सिदगी लीडर हाइबदो तो थागदबनि हाइगिनेबा Imphal East ki Kongbada leiba Standard College ki mahairoi singnasu haukheba megi tangi kunda Siroi Lili Festival gi Paulo naba chatpa paumi singna tongba MSC bus ta Manipur haina thaba yaroi haina Gwaltabida regiment ki kangbuna chathakiba thong ado Manipur gi identity manghananabagi thogongni haina yamna kana yaningdaba phongdoktuna Kokomi changsilakpa khongjanggi saruk ama oina ngasisu Standard College geta Kokomi student friend ke mereng makhada khoisaunaraba mahairoi singna Manipur gi DGP security advisor chief secretary gi mitam mai thadoktuna khongjang changsinbada Manipur police ki maikaidagi athingba pirakpadagi nakal ani gi marakta ngaihak muknaba thokhe mahairoi singna chathakiba protest aduga mari lenana college asigi general secretary Asem Vivek Rasna phongdokhibada Siroi Lili Festival Paulo Wuchatpada Governor na insinba manba moongda chathakiba thong adu mahairoi ama oina yamna pende Manipur kanbada mahairoi na naha singnasu mangjil thana chongthokani haiba wakhalonda yumfam oiduna ngasigi protest asi chathabani haikhe Governor Ajay Kumar Valana masana khangna Manipur thadoktuna chatkhigadabani haina soraisam memchana phongdokre wafam asingasi khurai salan thongda leiba tharo devi lampakta leiba Mairao Paibi Observation Committee na sinduna kun gatarelak suba Mairao Paibi numit ka mari lenena poire leimarol Mairao Paibi apunba Manipur gi president soraisam memchana phongdokhibane mahangna makata na phongdokhibada ngasi pangthokliba kun gatarelak suba Mairao Paibi numit pangthokliba ase matam amada Manipur machet amata ta na thugaiba yaroi haiduna Mairao Paibi singna haurakhiba adubo ningsingba oina pangthokpane Lob asina matam kuinadagi Manipur muthatpa yaroi haina matam kayagi mamangdagi lauduna lakhiba do handakta na hongnana Siroi Lili Festival chatpa paumi singda Manipur thaba yaroi haina amuk torakpa ase laibak thibane Manipur thaba yaroi harakliba asigi daita pumba Manipur gi governor na pugadabane masigumba thawong ase poire leimarolna yaba ngamdoi Manipur muthananaba honarakliba governor masamakna Manipur thadoktuna chathigadabani haina phongdokhe Aina amuk chali ngai manungduda akoi Siroi gi festival da governor na Manipur thaba yaroi haina amuk tawle asiguma governor se thangjidara haina akoi praja na khanma mathau tai ma thamma yade maga loinariba moigi maga loinariba moi mari je maning loina haiba ai haibadi haidrosu governor na chinina athuwa tanda akoi masi koi poina ma ase Manipur dagi am thuna chakiba Manipur iramdam kannaba haibai dongda ngasi function je
अखोई मथक मथक पांगदोरे पांगदोरको लोइना मणिपुर मतमदुरा मणिपुर खोई मणिपुर कायबे यारो जी मुत्प यारो हाइना होंगई बसे सिबाउता पोरई लेमोना दुचिंगा मणिपुर लेबाक मियांगी नुपी कया से खुसम नरगा अखोई चसरे इरोइदा तौगिबा थौंदो अदो ngasi aduso अखोई चुंगया याबा पोरई साते ngam जरो याय बसिनी ngasi ayuk lamding elangbom laikai delaiba mari matang suba khoirom ataibi mangangna layeng chetharekiba chahi ahum mapung farakpagi third anniversary ceremony ga loinana naungna saba layeng sanglen sangabagi thoram chaklen yauna pangthokre thoram maduda khangabo kendragi honorable MLA O Suresh Kumar na chief guest ningthaujam mangi maitaina president amade guest of honor da Dr. Narengbam Rajiv Kumar social worker amasung yumnam ibopisak anina oike loinana special invitees oina L Roman Maitai chairperson while welfare committee Thobal Ojit Sorok Haibam president Liwa Lamding secretary like-minded group Manipur Laisrum Savachandra social worker Chitra Pangamam singer Nawoi Huidrom singer Ras Elangbam singer Hamom Sadananda singer Bisho Chanambam music director pilot Naurem Manipur film artist commander Aramba unit 3 Miyoi Singh Asina special invitees oina saruya ke thoram maduda wangangloi oikiba kayana khoirom ataibi mangangi treatment center asibo hena afaba oina naba suggestion kaya su pike ruling BJP gi MLA singna amato oina punsinduna Manipurda mapangal kanba miyamgi lengak ama athubada leihanbinaba social activist Malem Thongamna appeal tawkhre ngasi Manipur Press Club ke thangjing hall da pangthokiba pawgi mifum amada Malem Thongamna phongdokhibada ngasi ruling BJP gi MLA tarana Manipurda anoba lengak ama semnanaba governor da taksim khiba adu achumba khongthang amane ruling gi MLA nifu marina amato oina punsinduna mara chetpa miyamgi lengak ama athubada sembiduna miyamgi apamba thonganbiyo anoba lengak asida kuki gi MLA tarana apunba Manipur asigi damak ruling party na suggestion tobasu yai loinana anoba government asina housing relief camp sing de lairiba IDP sing athuba matamda masa masa gi mayumda hanjinbina ba khonabiyo haike asisi handaki May di tangta koida Delhi police na tharaka agi and central base sana maga mari de na tharaka sa asrama ki as Delhi ki kodamada hearing session kani mani ki hearing do gi phongsa da do bai pa na ko kana tanda Delhi Media Coordinating Committee DMCC Namanya Memorial Tigre Trust Living Manipur Amadi number 7 platform Amadi Hakim Inda ID Ludoising Simbiba ID Malinthongam supporter Una Mamay Haki Controversy by Takan Kida Hang the Talas of Gusari Masigi I know that Nah, kalau kita fokus pada bagaimana nanti kaya gumba popular government nasi dah mereka sibin lagi kedua jabat tak lagi hari ini MLA darah ada malam dah Manipur juga ada apa di state sebagai separate administration ki demand tak apa tanda kau ina asal buat orang simdau atau mamang kita tu dah itu lagi pada mana mana kata ada ki government nasi dah semua kau ina kaya gumba yang selakar tak so pokoknya yang saya lihat juga ada Manipur juga lagi waktu lalu kalau ini nak kali gumba ada ki popular government sih yang pada jadi hosingnya juga isu asi makanya dosen bah company harus sih haki mana thasa pada ini Dana Manjuri College of Teacher Education DMCTA Imphal na jethariba annual community contact and extension program gi manung chana ngase Akampati Ideal Girls College ta hangdoliba relief camp ta leiriba singda relief material sing yan thopagi thoram pangthokre Oza singna community level da lawgadaba thodang amadi miyam gidamak kariguma khara tawbage wakhalonda yumfam oiraga pangthokliba program asigi manung chana Chujanpur Medical College ka khusamnaduna medical camp amaso pangthokhe
Thoramgi manung chana DMCTE gi faculty member Dr. C.A. Santikumar Singhna Pokso Act ki matangda amade Dr. T. Surendra Singhna inclusive in education ki matangda wafam kaya thamke. Thoram maduda Thongzu relief camp ta leriba ahal nifuda monetary aid so pk. Second blood donation camp come awareness 2025 donor tara mangana EP duna pangthokre ngasi Department of Blood Bank and Transfusion Unit Jenims Porompat ka khutsamna duna laikhidraba patho mayengbam keronjit maitaina laikhidabagi chahi ani subagi kumon thorom ga mari lenana imung manung amadi patho asiga loinana tinaminaramba patho ga punna sinduna imaleba kidamak ka thoklaba I haiba thimda blood donation camp pangthokre donation camp asida puna donor taramangana EP duna pangthoke laikhidraba mayengbam keronjit maitai apokpa mayengbam brozen maitai pangantabi awang laikai haukiba chahe lisingani kulhumdoi gi megi tang humda chin kuki narco terrorist singna chatharakiba aggression ge manung chana megi tang kunipal lisingani kulhumdoi gi sugunu ge langchingda chatharakiba lanfamda khun ngakpada laikhidabane laikhidraba thauba sige thawaine ingna chikna lainanaba amade chahi ani henjraklaba lan asida amato oina thengnaduna Manipur bu thugainanaba honaragriba sige chap chaba paukhum piduna imalai baki satam kannabagi damak pandam amada kemase pangthokpani hare ngasi Thobal District Transporters Union asige makhada service tawduna leiba Thobal District ki Tata Wingers amade Tata Magic ki driver amade owner singna Wangjing Bazar da highway da thoktuna wakan mifam chathakre Imphal Ukhrul lambi gi Gwaltabida Central Force ki personnel singna Manipur da Manipur thaduna chatpa yaroi haiduna state asige paumi singda mathong hoktaba thong sing chatharakiba aduda center amadi state enga ki makok thongba singda tumina leisinduna leiriba asige mayokta yaningdaba utuna Manipur pumbagi oina kokomina miyamgaloina changsilakiba khongjang sing asibo sagoladuna ngasigi Tata Winger amadi Tata Magic driver amadi owner singna wakan mifam adu chathakibane Siroi Lili Festival ki pau coverage taunanaba Imphal dagi paumi team amana Manipur State Transport ki bus amada chathiba Gwantabida Mari Suba Maharizimen ki kangbu amana Manipur thawa yaroi haina chatharakiba thawong huktaba mawong adubo yaningdaba phongdoktuna Manipur ki tampaki mafam sin bathungna sangsin narakiba khongjang makhatana ngasiso Kaksing district ki manung chanaleriba Tokpachingda All Tokpaching Marapaibi Welfare Association Sinduna Tokpaching Bazar da wakan mifam famduna khongjang tangsin kre khongjang aduda saruk yakiba miyamna India lenga ke divide and rule policy yaningde governor na Manipur gi miyamda apology tawgudabane we want peace long live Manipur haibuna chingba play card kya so paineke mifam madu loisilakpada Manipur gi saktam kaihanba yaroi michen oiraba governor fam thado Indian army gi thawong lengakna thokhanbani haiba kholau kya so lauke khongjang aduga marilenina All Tokpaching Marapaibi Welfare Association gi secretary
Salam Dukan Chawbina Fongdokhibada Masagi Iramdam Masida Lamdam Masigi Ming Thaba Yaroi Haibasi Kari Hariba Arthano Thawong Asida Chenariba Khudimak Lengakna Chap Chaba Action Lokhatpio Lengakna Haitrabadi Matik Chadraba Governor Fam Thadokpio Irang Asida Manipur gi Imasing Chahi Ani Chap Chana Awaba Kaya Thengnaduna Khangduna Laklibane Lengak Pangamloidaba Oirabade Lamdam Masidagi Irei Chasing Ngakpiraganu Haike Anirak Suba Abamba Numit Haiduna Athoba Singe Ningsing Thoram Ngase Sugunu Kendragi MLA K Ranjit Yauna Sugunu Miyam Amade Manipur gi Tongan Tongan ba Mafam Singdagi Lakpa Miyoi Kayana Saruk Yaduna Athoba Singi Mafamda Haika Laika Tambagi Thoram Ama Ngase Jingtam Community Hall Sugunuda Pangthokre Fambai Sugunu Nasinduna Ing Kumza Lisinganiga Kulhumdoigi Megitang Kuntaret Kunipange Numidangda Sugunu amadi serauda khangaudana kuki khulai paibasina chatharakiba yamna tamthiraba thodok atudagi makhatana sugunu amadi serau kananaba manipur gi mafam kyadagi lakhiba miyam yauna sugunu gi lanfamda thawai katkhaba sugunu dagi athoba hum yauna lanfam maduda thawai kathiba athoba nipan adugi mafamda ikai khumnaba utuna athoba sing adugi photo da miyamna leisu katke Thauram Maduda Sugunu Kananabagidamag Lanfamda Thawai Kathraba Singbo Awang Mathakta Ikai Khunaba Utuna Athoba Sing Adugi Imung Manung Amade Lanfam Maduda Thawai Hingliba Asokpa Singdaso Sugunu Miyamna Angamba Khudol Pochu Peke Umang Lai Haraubagi Chatnalon Chasing Ningthina Ngaktuna Thamnanaba Pandam Galoinana Kanglai Umang Lai Harauba Haiba Sida Nongpok Ningthau Apan Thoibe Trustna Sinduna Thawal Nongpok Chingda Chathariba 7-day workshop ke ngaseni ni chanba numita Umang Lai Haraubada Amaiba Pena Amai Bisingi Machat Amasung Thaudang Sing Haiba Hiramda Pangthokre Utra Sanglen Sana Konungi Yoren Hanjaba Mayengbam Jingkhai Khunbana Akhanaba Wanganglo Ena Oina Hiram Masida Wangang Kiba Mapung Oiba Thoram Adu Hogdopaki Thoramda Thawal College ki Manipuri Department ki Retired Head L Bira YK College ki Physics Department ki Head Associate Professor O Binoy Kumar Singh Sana Konungi Custom Secretary TS Ibungo Hal Amade Nongpok Ningthau Apanthobi Trust ki President Puyamcha Samu Maitaina Athoiba Mithungen Singh Oina Sarugyakhe